ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯂꯛꯄ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯣꯟꯗꯥꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯇꯦꯛꯄꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯇꯦꯛꯄꯤꯒꯤ ꯇꯣꯂꯦꯟ ꯇꯣꯝꯄꯣꯛ ꯀꯧꯕ ꯃꯇꯣꯝꯇ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯡꯁꯦ ꯃꯤꯌꯥꯝꯅ ꯑꯁꯝꯕꯤꯗ ꯇꯣꯝꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝꯃꯛ ꯁꯨꯕ ꯅꯣꯝꯕ ꯈꯛ ꯄꯣꯊꯥꯗꯦ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯋꯥꯕꯗ ꯃꯁꯔꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯐꯤꯚꯝ ꯈꯖꯤꯛꯇꯪ ꯐꯒꯠꯂꯛꯏ ꯍꯥꯏꯕ ꯂꯩꯇꯦ, ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯄꯥ ꯁꯨꯛꯆꯨꯝ ꯆꯨꯝꯗꯦ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯁꯦ ꯂꯥꯏꯔ ꯅꯪꯉꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟ ꯈꯨꯠꯂꯥꯟꯕꯁꯨ ꯇꯧꯗꯦ, ꯀꯗꯔ ꯐꯗꯔꯁꯨ ꯇꯧꯗꯦ, ꯃꯁꯥꯒꯤ ꯍꯨꯃꯥꯡ-ꯃꯟꯇꯅ ꯍꯤꯡꯖꯒꯅꯤ ꯈꯟꯗꯨꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯆꯨꯝꯕ ꯆꯠꯄ, ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯙꯔꯃ ꯂꯩꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯔꯩ ꯂꯩꯇꯁꯨ ꯇꯦꯡꯕꯥꯡꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯇꯦꯛꯄꯤꯗꯣ ꯈꯖꯤꯛꯇꯪ ꯆꯥꯎꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯍꯜꯂꯒ ꯐꯤꯚꯝ ꯈꯖꯤꯛꯇꯪ ꯐꯒꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯇꯣꯟꯗꯣꯟ ꯀꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯊꯪꯕꯤꯌꯨ, ꯅꯆꯟꯅꯨꯄꯤ ꯇꯦꯛꯄꯤꯁꯦ ꯀꯔꯕꯥꯔ ꯃꯆꯥ ꯑꯃꯇꯪ ꯇꯧꯍꯟꯒꯦ ꯍꯥꯏꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯗꯣ ꯇꯣꯟꯗꯥꯡꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯨ ꯅꯣꯝꯕ ꯈꯪꯕꯅꯤꯅ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯄꯩꯁꯥꯁꯤꯅ ꯏꯕꯦꯝꯃꯗꯣ ꯀꯔꯕꯥꯔ ꯇꯧꯍꯟꯗꯨꯅ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯣ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣ, ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤ ꯅꯪꯅ ꯍꯌꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯔꯀꯥꯟꯗ ꯍꯦꯛ ꯁꯤꯡꯂꯛꯎ, ꯃꯊꯣꯏ ꯀꯥ ꯍꯥꯞꯂꯛꯀꯅꯨ, ꯆꯠꯂꯣ ꯆꯠꯂꯣ"꯫ ꯇꯣꯟꯗꯥꯡꯗꯣ ꯄꯩꯁꯥꯁꯤꯡꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯣꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄꯗ ꯅꯠꯇꯅ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯇꯧꯔꯒ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯊꯕꯛ ꯁꯤꯟꯐꯝꯁꯨ ꯑꯣꯏꯕ ꯀꯩꯊꯦꯜꯗꯒꯤ ꯂꯁꯤꯡ ꯂꯩꯔꯒ ꯃꯣꯏꯊꯥꯞ ꯅꯥꯏꯗꯨꯅ ꯂꯪ ꯆꯤꯡꯉꯒ ꯍꯧꯒꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯦꯛꯄꯤꯅ ꯍꯥꯏꯔꯦ꯫ ꯇꯦꯛꯄꯤꯅ ꯍꯥꯏꯕꯗꯣ ꯇꯣꯟꯗꯥꯡꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯐꯕ ꯇꯥꯡꯈꯠꯄꯗꯤ ꯇꯞꯊꯐꯗꯦ ꯈꯟꯗꯨꯅ ꯇꯣꯟꯗꯥꯡꯅ ꯄꯤꯕ ꯄꯩꯁꯥꯗꯨ ꯄꯨꯔꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯥꯔꯛꯂꯦ꯫ ꯍꯣꯔꯦꯟ ꯂꯪ ꯆꯤꯡꯕꯗ ꯂꯪ ꯈꯔ ꯊꯣꯛꯀꯗꯕ ꯑꯐꯕ ꯂꯁꯤꯡ ꯈꯟꯗꯨꯅ ꯂꯁꯤꯡ ꯈꯔ ꯂꯩꯗꯨꯅ ꯊꯨꯃꯣꯛꯇ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯔꯦꯝꯕ ꯄꯩꯁꯥꯗꯨ ꯄꯥꯏ ꯑꯉꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯇꯅ ꯀꯔꯤꯃꯇ ꯆꯥ ꯊꯛꯇꯣꯛꯇꯅ ꯐꯤ ꯃꯆꯦꯠ ꯑꯃꯗ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯂꯁꯤꯡ ꯃꯊꯛꯇꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯨꯃꯣꯛꯇꯣ ꯀꯣꯛꯊꯣꯡ ꯅꯥꯔꯗꯨꯅ ꯃꯌꯨꯝ ꯂꯝꯗꯝ ꯄꯥꯡꯂꯛꯂꯦ꯫ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯈ꯭ꯋꯥꯏꯅ ꯀꯦꯂꯤ ꯃꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯀꯦꯂꯤ ꯑꯗꯨꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯑꯆꯧꯕ ꯑꯃꯅ ꯄꯥꯏꯔꯛꯇꯨꯅ ꯇꯦꯛꯄꯤꯒꯤ ꯊꯨꯃꯣꯛꯇ ꯍꯥꯞꯂꯤꯕ ꯄꯩꯁꯥ ꯃꯌꯣꯝ ꯑꯗꯣ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯥꯞ ꯂꯥꯛꯇꯨꯅ ꯄꯥꯏꯈ꯭ꯔꯦ꯫ "ꯍꯤ, ꯀꯔꯤꯅꯣ ꯃꯥꯒꯤ ꯊꯨꯃꯣꯛꯇꯒꯤ ꯂꯥꯛꯈ꯭ꯔꯤꯕꯗꯣ" ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯂꯦꯝꯂꯛꯄ ꯄꯩꯁꯥꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯇꯦꯛꯄꯤ ꯄꯥꯏꯈ꯭ꯔꯤꯕ ꯎꯆꯦꯛꯇꯣ ꯀꯞꯂꯤ ꯀꯞꯂꯤ ꯌꯦꯡꯍꯧꯔꯝꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯦꯛꯄꯤꯅ ꯃꯆꯥ ꯃꯄꯨꯔꯣꯏꯕꯗ ꯇꯝꯖꯩ꯫ "ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ, ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯈꯔ ꯂꯦꯝꯂꯛꯄ ꯁꯦꯟꯐꯝ ꯈꯔꯗꯨ ꯑꯃꯨꯛ ꯎꯆꯦꯛꯅ ꯆꯦꯟꯈ꯭ꯔꯕ" ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯗꯣ ꯃꯔꯥꯏꯕꯛꯇ ꯈꯨꯠꯇꯨꯝꯅ ꯁꯨꯖꯩ꯫ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯍꯥꯏꯕꯕꯨ ꯁꯦꯂꯦꯞ ꯃꯥꯡꯉꯨ ꯇꯝꯈ꯭ꯔꯕꯣꯏ, ꯀꯅꯥꯗꯁꯨ ꯇꯥꯏꯅꯔꯨꯕ ꯌꯥꯗꯕꯅ ꯂꯥꯛꯈ꯭ꯔꯕꯗꯤ ꯂꯥꯛꯈ꯭ꯔꯦ, ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ꯫ ꯃꯕꯨꯛ ꯏꯪꯕ ꯇꯣꯟꯗꯥꯡꯅꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯅꯕꯨꯛꯅꯤꯡ ꯑꯗꯨꯛ ꯁꯣꯟꯊꯔꯤ? ꯅꯪꯅ ꯂꯥꯛꯍꯟꯈꯤꯕꯗꯤ ꯅꯠꯇꯦꯗꯅ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯅꯤꯀꯣ꯫ ꯂꯩꯁꯤꯜꯂꯨꯕ ꯈꯔꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯨ ꯅꯣꯝꯂꯒ ꯁꯦꯟꯕꯨꯟꯗꯣ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡꯗꯣ ꯐꯥꯊꯕꯤꯔꯝꯂꯒ ꯇꯣꯟꯗꯥꯡꯗꯣ ꯇꯣꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯇꯟꯆꯠ ꯆꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯖꯔꯝꯃꯤ꯫ ꯇꯝꯂꯤꯕꯁꯤꯡꯗꯣ
ꯑꯆꯨꯝꯕꯅꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯣꯟꯗꯣ ꯈꯪꯂꯗꯨꯅ ꯃꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯄ ꯅꯔꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯏꯕꯣ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯐꯔꯦ ꯂꯥꯛꯈ꯭ꯔꯕꯗꯤ ꯂꯥꯛꯈ꯭ꯔꯦꯗꯅ ꯂꯥꯏꯗ ꯇꯥꯏꯅꯔꯨꯕ ꯅꯠꯇꯅ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯃꯥꯡꯖꯈ꯭ꯔꯁꯅꯨ, ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ, ꯍꯣꯠꯅꯕꯒꯤ ꯃꯍꯩꯁꯨ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤꯀꯣ꯫ ꯂꯥꯏꯕꯛꯅ ꯇꯝꯕ ꯉꯥꯛꯇ ꯍꯦꯛꯇ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯅꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯁꯨ ꯅꯣꯝꯕꯅ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯣ, ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅꯅꯦ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯔꯅꯨ꯫ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄꯤꯔꯕꯅꯤꯀꯣ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯣꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕ ꯇꯣꯟꯗꯥꯡꯗꯣ ꯄꯦꯜꯂꯗꯨꯅ ꯇꯣꯟꯗꯣꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯨꯝꯂꯕ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯖꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯊꯕꯛꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯄꯣꯊꯥꯗꯅ ꯂꯪ ꯆꯤꯡꯏ, ꯃꯣꯏꯊꯥꯞ ꯅꯥꯏ, ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ, ꯆꯥꯅ ꯊꯛꯅꯕꯒꯤ ꯈꯔ ꯀꯥꯏꯊꯣꯛꯏ, ꯁꯦꯂꯦꯞ ꯃꯥꯡꯍꯟꯗꯦ, ꯁꯦꯟꯗꯣꯡꯁꯤꯡꯗꯨ ꯈꯔ ꯈꯔ ꯇꯨꯡꯁꯤꯟꯗꯨꯅ ꯎꯆꯦꯛꯅ ꯂꯥꯛꯈ꯭ꯔꯤꯕ ꯁꯦꯟꯐꯝꯗꯣ ꯁꯥꯒꯠꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯇꯦꯛꯄꯤꯅ ꯋꯥꯅ ꯃꯣꯏꯊꯥꯞ ꯅꯥꯏꯗꯨꯅ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡ ꯈꯔ ꯈꯔꯗꯣ ꯇꯨꯡꯁꯤꯟꯖꯕꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯨꯔꯕꯒꯤ ꯇꯨꯡꯗ ꯈꯔꯁꯨ ꯍꯦꯟꯗꯣꯛꯅ ꯂꯦꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯇꯣꯟꯗꯣꯟꯗꯒꯤ ꯄꯨꯔꯨꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯁꯨꯔꯨꯕꯗꯤ ꯄꯤꯊꯣꯛꯂꯨꯔꯁꯤ, ꯍꯌꯦꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯗꯨꯅ ꯇꯣꯟꯗꯣꯟꯅ ꯀꯣꯛꯄꯤꯈ꯭ꯔꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯇꯣꯟꯗꯥꯡꯅ ꯄꯨꯔꯨꯕ ꯁꯦꯟꯐꯝꯗꯣ ꯊꯤꯗꯣꯛꯇꯨꯅ ꯐꯤ ꯑꯃꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯁꯤꯡꯗꯣꯛꯂꯨꯅꯕ ꯊꯝꯖꯜꯂꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯇꯣꯟꯗꯥꯡꯗꯨ ꯐꯃꯨꯡ ꯀꯥꯈꯠꯈ꯭ꯔꯦ, ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯍꯨꯝ ꯆꯥꯔꯝ ꯊꯛꯂꯝꯕꯒꯤ ꯆꯈꯥꯏ ꯈꯣꯠꯀꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯣꯟꯅ ꯊꯝꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯆꯥꯛꯁꯪꯒꯤ ꯊꯣꯂꯥ ꯃꯊꯛꯇ ꯊꯅꯝꯂꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯗ ꯋꯥꯔꯗꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯦꯛꯄꯤꯗꯣ ꯉꯁꯥꯏ ꯃꯥꯅ ꯆꯥꯛꯁꯪꯒꯤ ꯊꯣꯂꯥꯗ ꯊꯅꯝꯕ ꯄꯩꯁꯥꯗꯣ ꯂꯧꯁꯤꯟꯕ ꯀꯥꯎꯔꯗꯨꯅ ꯇꯦꯛꯄꯤꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯍꯤꯡꯗꯨꯗ ꯎꯆꯤ ꯑꯃꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯇꯦꯛꯄꯤꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯆꯥꯄꯣꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯄꯣꯠ ꯊꯝꯐꯝꯁꯤ ꯀꯌꯥ ꯈꯟꯒꯟꯗꯦ꯫ ꯐꯤꯔꯩꯗ ꯐꯅꯦꯛ ꯐꯤꯔꯣꯜ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯈꯥꯗ ꯍꯦꯛꯇ ꯌꯦꯞꯁꯤꯟꯒꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯇꯣꯟꯗꯥꯡꯅ ꯇꯦꯛꯄꯤꯗ ꯇꯣꯟꯗꯣꯟꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥꯁꯤꯡꯗꯣ ꯁꯤꯡꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯇꯦꯛꯄꯤꯅꯁꯨ ꯁꯤꯡꯗꯣꯛꯄꯤꯔꯨꯔꯣ, ꯍꯌꯦꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯍꯥꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯣ ꯂꯧꯒꯦ ꯆꯠꯂꯨꯕꯗ ꯄꯩꯁా ꯀꯤꯕ ꯐꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯦꯛꯄꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯇꯦꯛꯄꯤꯗꯣ ꯀꯞꯅ ꯀꯞꯅ ꯏꯁꯣꯔꯕꯨ ꯋꯥꯔꯧꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ: ꯅꯤꯄꯥ, ꯉꯔꯥꯡꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯆꯥꯛꯈꯨꯝꯒꯤ ꯊꯣꯂꯥ ꯃꯊꯛꯁꯤꯗ ꯊꯝꯂꯝꯕꯅꯤ, ꯎꯆꯤꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ, ꯂꯩꯔꯝꯗ꯭ꯔꯦ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯍꯟꯗꯛꯇꯤ ꯇꯣꯟꯗꯥꯡꯗꯣ ꯏꯁꯣꯔꯕꯨ ꯁꯤꯡꯅꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯃꯤꯒꯤ ꯄꯩꯁꯥꯗꯨꯗꯗꯤ ꯁꯤꯡꯗꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯈꯤꯕꯗꯨꯗꯗꯤ ꯇꯣꯟꯗꯥꯡꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯄꯣꯠ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯔꯗꯤ ꯁꯥꯎꯅꯤꯡꯈꯤ꯫ ꯇꯧꯕꯕꯨꯗꯤ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕꯅꯅꯤ, ꯐꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯕꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ꯫ ꯗꯥꯎꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯈꯣꯡꯌꯥꯒꯤ ꯄꯤꯛꯂꯕ ꯅꯨꯡꯀꯨꯞꯅ ꯍꯥꯏꯒꯠꯇꯨꯅ ꯃꯤꯠꯇ ꯆꯪꯈꯤꯗꯨꯅ ꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯇꯣꯟꯗꯥꯡꯗꯣ ꯇꯣꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯂꯥꯎꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯆꯥ ꯈꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯗꯝꯗꯨꯗ ꯀꯞꯀꯟꯗ꯭ꯔꯕ ꯇꯣꯟꯗꯣꯟꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯇꯣꯟꯗꯥꯡꯕꯨ ꯊꯦꯝꯕꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯕꯣ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯔꯥꯏꯕꯛ ꯊꯤꯗꯨꯅꯇ ꯂꯩꯕ ꯍꯧꯅꯗꯦ꯫ ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ꯫ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯄꯨꯂꯞ ꯀꯣꯛꯄꯤꯔꯕꯅꯤꯀꯣ꯫
ꯑꯩꯒꯤ ꯁꯦꯟꯗꯣꯟꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯣꯟꯅ ꯂꯥꯏꯔꯕ ꯇꯣꯟꯗꯥꯡꯗ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯗ꯭ꯔꯦ꯫ ꯃꯟꯕꯗꯤ ꯈꯔ ꯃꯜꯂꯕ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯤꯕ ꯅꯨꯄꯥ ꯏꯜ ꯑꯃ ꯏꯪꯈꯣꯜꯗ ꯍꯨꯟꯅꯕ ꯃꯔꯨ ꯃꯔꯥꯡ ꯈꯔꯒ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯅꯉꯣꯟꯗ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯁꯤ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯦ꯫ ꯏꯜ ꯑꯁꯤ ꯍꯨꯟꯗꯨꯅ ꯉꯥ ꯐꯥꯔꯒ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯏꯕꯦꯝꯃꯗꯨꯅꯅꯦ ꯅꯆꯥꯅꯤꯄꯥꯒ ꯂꯣꯏꯅꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯤ ꯍꯨꯟꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯔꯒ ꯅꯔꯥꯏꯕꯛꯀ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨꯔꯣ꯫ ꯏꯜ ꯑꯁꯤ ꯎꯆꯤꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏꯗꯅ ꯎꯆꯦꯛꯅꯁꯨ ꯂꯥꯛꯄ ꯉꯝꯂꯔꯣꯏ꯫ ꯆꯠꯂꯣ ꯏꯕꯣ, ꯅꯔꯥꯏꯕꯛ ꯌꯦꯡꯉꯨꯔꯣ, ꯑꯗꯨꯒꯅꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯄꯩꯁꯥꯒꯤ ꯃꯊꯧ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤꯗ ꯍꯦꯛꯇ ꯂꯥꯛꯎꯀꯣ"꯫ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯐꯝꯗꯨꯗ ꯂꯥꯏꯔꯕꯗꯨꯁꯨ ꯌꯥꯔꯗꯨꯅ ꯅꯨꯄꯥ ꯏꯜ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝ ꯁꯨꯝ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯦ꯫ ꯐꯔꯦ, ꯍꯟꯗꯛꯇꯤ ꯑꯅꯧꯕ ꯂꯥꯏꯕꯛ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯆꯥꯅꯤꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯣ ꯁꯟ ꯂꯩꯖꯗꯕꯅꯤꯅ ꯌꯣꯝꯄꯥꯛꯅ ꯌꯥꯟꯗꯨꯅ ꯐꯩꯗꯣꯝ ꯐꯩꯗꯣꯝ ꯁꯦꯝꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯍꯨꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯅꯤꯄꯥ ꯏꯜꯗꯨ ꯄꯨꯔꯗꯨꯅ ꯄꯥꯠꯇ ꯇꯨꯔꯦꯜꯗ ꯏꯟ ꯍꯨꯟꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯐꯥꯔꯛꯄ ꯉꯥꯗꯣ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯍꯤꯗꯦꯟ ꯇꯥꯐꯝ ꯃꯌꯥꯗꯨꯗ ꯉꯥꯔꯧꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯗꯨꯅ ꯏꯜ ꯍꯨꯜꯂꯝꯃꯤ꯫ ꯃꯄꯥ ꯆꯥꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯐꯖꯔꯕ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯏꯜꯗꯨꯗ ꯊꯨꯔꯝꯃꯤ꯫ ꯇꯣꯝꯕꯗꯣ ꯉꯁꯤꯗꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯍꯥꯏꯅ ꯍꯔꯥꯎꯅ ꯁꯔꯦꯡꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯄꯥꯗꯨꯁꯨ ꯆꯥꯛ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯁꯝꯕꯟꯗꯣ ꯇꯧꯈꯥꯏ ꯈꯣꯀꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯎꯆꯤ ꯃꯈꯨꯜ ꯈꯔ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯟꯒꯦ ꯇꯧꯕꯗ ꯐꯤꯅ ꯀꯤꯁꯤ ꯀꯤꯕ ꯃꯌꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ "ꯍꯤ, ꯀꯔꯤ ꯃꯌꯣꯝꯅꯣ" ꯍꯥꯏꯗꯨꯅ ꯀꯤꯁꯤ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯅꯦ ꯅꯍꯥꯟꯋꯥꯏ ꯆꯥꯛꯁꯪꯒꯤ ꯊꯣꯂꯥꯗꯒꯤ ꯎꯆꯤꯅ ꯆꯦꯟꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪ ꯄꯜꯍꯧꯒꯦ꯫ ꯃꯃꯥꯡꯉꯩꯗ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯆꯦꯒꯤ ꯑꯁꯤ ꯅꯠꯇꯦ, ꯌꯣꯠꯅ ꯀꯣꯔꯤꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯄꯩꯁꯥꯕꯨ ꯂꯤꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯒ ꯊꯝꯕ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯐꯪꯕꯁꯤꯗꯗꯤ ꯇꯣꯟꯗꯥꯡꯗꯣ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯒꯦ ꯂꯥꯛꯄꯗ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯎꯔꯕ ꯁꯔꯦꯡꯗꯣ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯂꯦ꯫ ꯃꯃꯥꯡꯉꯩꯗ ꯎꯆꯤꯅ ꯆꯦꯟꯈꯤꯕ ꯄꯩꯁꯥꯗꯨ ꯎꯆꯤ ꯃꯈꯨꯜꯗꯒꯤ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯎꯠꯄꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯡꯈꯤꯕ ꯄꯩꯁꯥꯁꯨ ꯐꯪꯉꯦ, ꯇꯨꯔꯦꯜꯒꯤ ꯁꯔꯦꯡꯅꯤꯅ ꯍꯥꯎꯁꯨ ꯍꯥꯎꯔꯅꯤ, ꯌꯣꯜꯂꯒꯨꯝꯁꯤ ꯆꯥꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯇꯨꯔꯦꯜꯗ ꯂꯩꯕ ꯉꯥꯒ ꯄꯥꯠ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯂꯩꯕ ꯉꯥꯒ ꯉꯥ ꯑꯅꯤꯁꯦ ꯇꯨꯔꯦꯜꯗ ꯂꯩꯕ ꯉꯥꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕꯅꯤ꯫ ꯁꯔꯦꯡꯗꯨ ꯌꯦꯡꯉꯒ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯁꯔꯦꯡꯗꯣ ꯁꯦꯝꯗꯣꯛꯎꯔꯣ, ꯃꯃꯥ ꯅꯪꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯃꯔꯨ ꯃꯔꯥꯡ ꯁꯦꯝ ꯁꯥꯔꯨꯔꯣ꯫ ꯁꯔꯦꯡꯁꯦ ꯆꯥꯎꯁꯨ ꯆꯥꯎꯔꯦ, ꯉꯟꯁꯨ ꯉꯜꯂꯤ, ꯇꯪꯈꯥꯏ ꯑꯃꯗꯤ ꯇꯥꯗ ꯇꯣꯟꯗꯣꯟꯗ ꯄꯤꯔꯨꯔꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥꯗꯨꯁꯨ ꯁꯤꯡꯗꯣꯛꯂꯝꯂꯒꯦ, ꯅꯃꯥꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯅꯤ"꯫ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯅ ꯁꯔꯦꯡꯗꯣ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯂꯦꯟꯈꯥꯏꯔꯨꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯃꯃꯜ ꯇꯥꯡꯂꯕ ꯃꯨꯛꯇꯥ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯝꯂꯦ꯫ ꯇꯣꯝꯕꯅ ꯍꯔꯥꯎꯅ ꯃꯨꯛꯇꯥ ꯃꯇꯨꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯎꯠꯂꯝꯃꯤ꯫ "ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯖꯔꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯔꯦ ꯑꯃꯗꯤ ꯏꯁꯣꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄꯤꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯣꯟꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯍꯥꯏꯅꯔꯦ꯫ ꯇꯣꯟꯗꯥꯡꯗꯣ ꯍꯔꯥꯎꯕꯅ ꯆꯥꯛꯀ ꯂꯥꯝꯈꯤꯗ꯭ꯔꯦ꯫ ꯄꯟꯊꯗꯅ ꯃꯆꯥꯅ ꯐꯥꯔꯛꯄ ꯁꯔꯦꯡꯗꯣ ꯇꯪꯈꯥꯏ ꯑꯃ ꯃꯥꯅ ꯄꯨꯔꯨꯕ ꯄꯩꯁꯥꯗꯨꯅꯦ ꯄꯨꯔꯗꯨꯅ ꯇꯣꯟꯗꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯤꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯍꯔꯥꯎꯅ ꯇꯝꯂꯝꯂꯒ ꯃꯥꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯍꯔꯥꯎ ꯇꯌꯥꯝꯕꯗꯨ ꯎꯕꯗ ꯇꯣꯟꯗꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯀꯣꯛꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯇꯣꯟꯗꯥꯡꯁꯨ ꯐꯅ ꯀꯟꯅ ꯂꯧꯕꯤꯅꯕ ꯍꯥꯏꯖꯕꯗꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯥꯡꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯗꯨꯗ ꯊꯣꯏꯅ ꯅꯨꯡꯁꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯅꯪꯅ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯂꯛꯄꯁꯤꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯍꯦ꯫ ꯑꯩꯅ ꯀꯣꯛꯄꯤꯈ꯭ꯔꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯅꯦ, ꯑꯩꯅ ꯅꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯒꯨꯝꯅ
Nangonda kanagumba amana nateng nirabadi nangna angamba nateng pangko. Tondongi wafamdo tondangsu yare, macana farakpa nga adumadi, yamna harauna lauhaure, matungda faraklabadi aidi saruk tamlaktaba yaroiko haina phagidum taurakle. Adudagidi tondangsu mayumda halaktuna magi nupida paisadi lahau yadre aduga nga dudi harauna lauhaure haina tamduna mama macha punna mamana hauna thonglamba sarengdo hauna amadi harauna chaminare. Sareng mabukta yauramba muktado macet macet kaithoktuna mal chang kaya lepsile mayum makaisu phajana sagatle. Sidasu natana ingkholdagi mana masingsu asuki matik pharami. Mamana kaithelda yonbadagi hendoktuna lalonbinasu mayumda laktuna leirere. Matam kuina tungda ina khunbasingi manungda tondangsu masing pabada yaure. Nungaiba mari chatli lairaba makha tarai haibadu achumbaniko. Tomba chak ising thongnanaba chingdagi sing kokthong amatang lauruge haiduna makutta thang ama pairaga phaija sanaba ngabong ama yansillaga chingda chatlami. Hauzik hekta thaba yaba akangba sing puge haiduna akangba sing thirami. Akangba sing thirakpada phaubak chengumdo phaura mukpakpa mafam ama maka phanna satoktuna hauramba thengnarami. Is chengumsidi phajana sauredo onthokna hauranida haiduna magi ngabongdu tingthoktuna chengumdu tektana amamamta oina phuklaga komlapna yomsilami. Chengum sauramliba mafam adu chauraba thaibong pambi amagi makhongda hek oiramle. Manam nungsiba manam ama lai kadomdano haiduna koilei leiduna yengbada thaibong pambiduda chauraba phajaraba thaibong ama panba ure. Tombana thaibongdu yengaga khali is thaibonggi manam oiredana hauranida masimadi isorna aigidamakta khakpiramliba oireko. Chingsida lakpa kana amatana udramale masimadi aigi taredana ngasidi sing pudana hanba taredana. Tombana haibong heklurage haiduna khudai kisi takhatuna phibam semlingaiduda chingnunggi iputta sanarambara khangde phajaraba chauraba nausek matai manau anikhak mamit mana ithak thakna ikhat khatna tombada thak pasilaktuna tombagi managanda thok thengle. Tombado khangboi kariboi is kaino he haiduna nausek matai manaududa sapu kanna chauraba kallaba khuchauduna phat phat kanthai. Nausek matai manaudo makok ngauduna laibakta pop pop hektai. Ai nausek nine haiduna tombana tap tap phaduna khutlai thuna mangakto thok thok thudei. Ngasi sibu karigi dawno hai aigi sibu haiduna nausek anido ngabong machi amada chetna kisillamlaga mamun pharaba khomit karaba thaibongdo heknaba uthakta karakle. Tombana thaibongdo heke hek taurubada thaibong adugi manaktuda uchek makol achauba amamuk thengnare. Thaibongdu kona heklage uchek marumga leibra yenge haiduna yenglubada ngaurok ngauraba phajaraba uchek marum 30 muk leiramle. Tombana ugi kachi karong amada phamlaga magi litleba moja furit adu laukthoklaga khaw saraga amamamtam oina laukthokduna kaihandana hapchile. Uchek mahumduda phina yomba mayoma masu thengnari. Hangdoktuna yenglubadadi paisa oiramli. Karinone ngasi aina thengnaribasibo haiduna uchek marumga paisa mayamduga pairaga uthaktagi tapna tapna kumtharaktuna mafam chana thamlaga thaibongdo amuk hekre. Adudagidi tombado sak chara animuk thonggadaba usang ama thire. Usang adugi uton amada chengumga uchek marumgadu yansile. Atopa uton amadana thaibong yansile. Aduga phireidana paisaga nausekadu yepsilaga hui khongduna isai ngangduna harauna mayumda halakle. Tombagi mama mapasu machabu ngaibagum wari sanaduna mangoda leirami. Mama mapada machaduna thokriba mangumba thaudoksingo makoktagi aroiba phawba amata chithadana macha khaina harauna noktuna tamlaga mana puraklibasingdo puthoraktuna mathang mathang mama mapada utlami. Tombana uchek mahumda leirami haiduna purakliba paisa mayamdo ataigi oiramdre nahalwai mamana kaithelda kumlakpada
ꯀꯦꯂꯤ ꯃꯈꯣꯡꯗ ꯃꯃꯥꯒꯤ ꯊꯨꯃꯣꯛꯇꯒꯤ ꯂꯥꯛꯈꯤꯕ ꯄꯩꯁꯥ ꯃꯌꯣꯝꯗꯣ ꯍꯦꯛ ꯑꯣꯏꯔꯝꯂꯦ꯫ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯏꯔꯜ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯪꯈꯣꯜꯗꯒꯤ ꯑꯦꯟꯁꯥꯡ ꯍꯦꯛꯂꯦ꯫ ꯇꯣꯝꯕꯅ ꯆꯤꯡꯗꯒꯤ ꯄꯨꯔꯛꯄ ꯎꯆꯦꯛ ꯃꯔꯨꯝ, ꯆꯦꯡꯒꯨꯝ ꯅꯥꯎꯁꯦꯛ ꯑꯃꯗꯤ ꯇꯣꯝꯕꯅ ꯄꯥꯠꯇꯒꯤ ꯐꯥꯔꯛꯇꯨꯅ ꯉꯥꯐꯛ ꯐꯛꯇꯨꯅ ꯊꯝꯂꯤꯕ ꯁꯔꯦꯡ ꯃꯈꯜ ꯃꯊꯦꯜ ꯊꯣꯡꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯟꯗꯣꯟꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯆꯥꯛꯀꯧꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄꯒꯤ ꯃꯍꯩꯁꯨ ꯐꯪ ꯑꯃꯗꯤ ꯁꯨꯖ ꯅꯣꯝꯖꯕꯒꯤ ꯍꯨꯃꯥꯡ ꯃꯃꯜꯒꯤ ꯃꯃꯜꯁꯨ ꯐꯪꯖꯗꯨꯅ ꯇꯣꯟꯗꯥꯡ ꯇꯦꯛꯄꯤ ꯑꯃꯗꯤ ꯇꯣꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫